ꯇ ꯂꯩꯔꯤꯕ ꯂꯩꯉꯥꯛꯀꯤ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯅ ꯁꯦꯟꯁꯁꯀꯤ ꯊꯕꯛꯇ ꯌꯥꯎꯔꯝꯂꯕꯗꯤ ꯍꯩꯔꯣꯛꯇꯒꯤ ꯇꯥꯟꯊꯣꯛꯄ ꯌꯥꯎꯅ ꯉꯁꯤ ꯐꯝꯈꯤꯕ ꯃꯤꯐꯝꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯋꯥꯔꯦꯞ ꯀꯌꯥ ꯂꯧꯈ꯭ꯔꯦ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ NRC ꯑꯞꯗꯦꯠ ꯇꯧꯗ꯭ꯔꯤꯕ ꯃꯈꯩ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕ ꯗꯤꯃꯥꯟꯗ JFD ꯆꯪꯁꯤꯜꯂꯤꯕ ꯀꯦꯝꯄꯦꯟꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯍꯩꯔꯣꯛ ꯕꯖꯥꯔꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯑꯃꯅ ꯋꯥꯔꯦꯞ ꯑꯁꯤ ꯂꯧꯈꯤꯕꯅꯤ꯫ ꯍꯩꯔꯣꯛ ꯑꯄꯨꯟꯕ ꯀ꯭ꯂꯕ ꯑꯃꯗꯤ ꯍꯩꯔꯣꯛ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯍꯩꯔꯣꯛꯀꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ NRC ꯑꯞꯗꯦꯠ ꯇꯧꯗ꯭ꯔꯤꯉꯩ ꯁꯦꯟꯁꯁ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯐꯤꯔꯥꯜ ꯆꯤꯡꯈꯠꯄ ꯑꯃꯗꯤ IDPꯁꯤꯡ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯁꯦꯟꯁꯁꯀꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯊꯤꯡꯕ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯧꯈꯤ꯫ ꯃꯤꯐꯝ ꯑꯗꯨꯗ JFDꯒꯤ ꯐꯥꯏꯅꯥꯟꯁ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯨꯅꯤꯜ ꯀꯔꯥꯝꯅ ꯍꯥꯏ ꯂꯩꯉꯥꯛꯅ ꯅꯝꯐꯨꯗ ꯃꯤꯀꯣꯛ ꯊꯤꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤꯕ ꯇꯥꯔꯕꯗꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯅ ꯃꯩꯇꯩꯁꯤꯡꯒꯤ ꯂꯛꯇꯒꯤ ꯑꯔꯣꯏꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯒꯅꯤ꯫ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯆꯦꯟ ꯆꯣꯡꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯀꯧꯕ ꯑꯃꯗꯤ FIR ꯄꯥꯟꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯇꯧꯕꯤꯒꯅꯨ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤ ꯀꯟꯅꯕ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯂꯧꯒꯗꯕ ꯊꯧꯗꯥꯡ ꯃꯇꯝ ꯆꯥꯅ ꯂꯧꯔꯛꯇꯕ ꯃꯔꯝꯅ ꯉꯁꯤꯗꯤ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯒ ꯆꯠꯂꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ NRC ꯑꯞꯗꯦꯠ ꯇꯧꯗ꯭ꯔꯤꯕ ꯃꯈꯩ ꯁꯦꯟꯁꯁ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯂꯩꯉꯥꯛꯇ ꯇꯛꯅꯗꯨꯅ ꯂꯥꯛꯂꯕꯁꯨ ꯁꯦꯟꯁꯁꯀꯤ ꯊꯕꯛ ꯄꯥꯏꯈꯠꯅꯕ ꯍꯣꯠꯅꯔꯛꯂꯤ꯫ ꯐꯤꯚꯝ ꯑꯁꯤꯗ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯑꯀꯟꯕ ꯏꯍꯧ ꯀꯌా ꯆꯪꯁꯤꯜꯂꯛꯄꯗꯒꯤ ꯇꯝꯄꯥꯛꯀꯤ ꯃꯐꯝ ꯀꯌꯥꯗ ꯁꯦꯟꯁꯁꯀ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯀꯦꯟꯁꯦꯜ ꯇꯧꯕ ꯍꯧꯅꯔꯛꯂꯤ꯫ ꯑꯗꯨꯃꯛꯄꯨ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯂꯩꯉꯥꯛꯇ ꯃꯈꯥ ꯇꯥꯅ ꯇꯛꯁꯤꯟꯕ ꯂꯦꯞꯄ ꯌꯥꯗꯦ ꯍꯥꯏꯅ ꯁꯨꯅꯤꯜ ꯀꯔꯥꯝꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ Ngasi sumaiduna ana ye chaklandre ye press tinjale ye hai pause mochi abat ta deba chi puna moche ai koi puna puna chakjale ba yongji di direction khangmana ni na aki kamjage adu natraga di ko moche marta problem ni aduna sugum ba yongji di marak sida le puna marak marta na pun hoji kamjari ji kana kana adu tadi hoji mayam puna puna mi paira ke ngamle se mochi kana kana census nikop se hek thi gitardi kamai to behar karna Manipur maikai na last chief minister of Manipur ja kemchan na roi ko kane makha maikai na chief minister ko mo phang roi ba NRC hek khando do ta si aina har jai jo no te angka na akhang ai mayam na data puthra ka na nei no matam da yengbo matam da kemchan is the last chief minister of Manipur maikai jo de le ni na pi le data report